Akashvani Imphal Nolini Devi na pau pajari ahanbada madu iba pau Net PG lisingani kulumdoi parikya gi fol ngarang lauthokre None jila de lam hektar kunthadom lamaina tumna sakre Thobal jila de lamai tharamba myoi ahum police na phare amasung Pradhan Mantri Narendra Modi na Akashvani gi thongda sandokpa Man ki Baat ki samasuba edition ka mari leinaba thorum kaya marum pangthokkodori Net PG lisingani kulumdoi parikya gi fol ngarang lauthokre Mahiroi singna makhoi gi parikya gi fol website npe.edu.in dagi yengba yakani Kendra gi haksel amasung yaiphei Imphal Mantri Manchuk Mandapia na maipakdaba mahiroi singda thagatpa phungdokli mahakna hai National Board Examination in Medical Science na Net PG parikya maipakna pangthoktuna atenba matamgi manungda fol haidokpa ngamba asi chawthok chaningai ni Board of Secondary Education Manipur lauba class 10 gi parikya hayengdagi hauragani Matang thagi ahum phawba chathagadawriba parikya asida punna mahiroi lising kuntha manga chama kuntare na parikya thagani parikya asigi yenglaga parikya gi center singda jaksel thorang lokhotle parikya center gi meter chamada konba mafam singda CRPC gi dara chamani phumari gi makhada athingba thamle Athingba si leiringai manungda mi manga natraga manga dagi hena punba chokpa panba yaba khujukhulai sing puduna chatpa yaroi hairi Parikya asiga mari leinana Rajya gi Shiksha Mantri Thongnaujam Basanta Kumar Kendra gi Shiksha Rajya Mantri Dr. Rajkumar Ranjan Singh amasung Education S ki Director Laisran Nandakumar na mahiroi singda paujel pirakli All India Sainik School Entrance Examination Thagadaba Tamenglong Jila ki mahiroi singgi coaching class March 16 dagi 19 phawba nipu mari suba Assam Rifles na sindona pangtokli Mahiroi sing asi Tamenglong Battalion na mamang sahi ki December 3 tagi kulumdoi phawba written test ki damak training tawduna lakpani World Glaucoma Chayol Palan gi saruk ama oina lemna glaucoma amasung cataract screening tawbagi camp ama ngarang dagi Imphal gi Lamphel pata laiba Medical Directorate ki State Ophthalmic Cell ta hokre The World Sight Viz Save Your Sight hai hiram da pangthokpa Chayol Palan achi National Program for Control of Blindness and Visual Impairment National Health Mission Manipur na punachin bani None jila gi longsai part 2 village langmai chakpadagi haira thaba pham amasung wa thaba pham gi lam hector kuntharom tumna chakre hairi aikoi gi none paumina longsai village authority gi chairman kabidon gonmai gi paupalatuna hai lamai adu Churachandpur jila gi henglep sub division gi manung chanba hongmol kullom dagi saklakpani mangna hai none jila da fire substation ama leiram labadi mai adu kalhoba yabani none jila da fire substation ama thambi taba aduda mangna nuai taba pongdokhi Chairman hai atuba matamda fire station thambirabadi mahuk langpok tholak matamda matam chana kalhoduna thoganing da bathodok thorakpada kanbangam Amarumda ngarang Thobal jila ki Kangla Chingdol da myoi kharana lamai tharamba adu police amati fire service na matam chana kalhore Thaudu adu ka mari leinana police na singnaba myoi hum phagatki farba myoi sing amasung makoina tongnokpa gari Thobal gi divisional forest officer da sinakre haidi Tabiriba Pawasi Akashvani Imphal dagine Pradhan Mantri Narendra Modi na tha khudingi aroiba nongmaijing numita Akashvani gi thongda sandokpa mahaki pungning gi wa Man ki Baat April 13 da edition chama suragani program asi ingkomjali singani 13 ki October 3 Vijayadashmi numita haudokhibani hojik phawbade edition marputarani pan sandokre chama suba edition asiga mari leinana All India Radio na ngasidagi hauna akhanaba thauram kaya marum Program asina Bharat po awonba puraknaba honabada piriba ithil adugi matangda sandokani Kendra ki information amsung broadcasting mantralay na hai Pradhan Mantri Narendra Modi na Man ki Baat da maruoina pukhatkiba akhanaba hiram chama khandoktuna thaurumasida sandokani thauramasi April 18 da loisingani Akhanaba thauramasi Akashvani gi station sing Vivid Bharati station Funitoi FM Rainbow channel kunmanga FM Gold channel mari amasung primary channel chama yankai mapan da sandokani Akashvani na hai Pradhan Mantri gi Man ki Baat asida Khadi Indian Toy Industries Haksel gi startup Ayush amasung space gi lamda chaunga ithil piri
केंद्र की फूड प्रोसेसिंग मंत्रालय ने पीएम किसान संपदा योजना की मखादा इंग 2013-19 लिसिंगनी कुनिथोई कुलुमदोई फाउबदा लुपा कोटी लिसिंग मरी चामरी कुंथ्रा मापन काइथोक्रे योजना असिना लेबाक असिदा फूड प्रोसेसिंग की लमदा हेना चाकोथानबता नतना लौमिसिंगदा सेंथोक लेनबा होनबदा चाउना मतेंग ओइरी लोक सभा नgarang iduna piba paukum amada kendra ki food processing ki rajya mantri Prahlad Singh Patel na hai apunba lupa koti lising mari chamri kuntha mapan ki manungda lupa koti lising changma humputaro grant in at oina sahi sigi February ta thadokre ngasi phongba pauche singki maroiba pau singki dama haujek Wahengbam Rajesh leire Rajesh Tagasari Nolini pausi sing the phone riba pau singi headline sing amaga iman manadre अदुमोइनमक केएनए जेआरए अमसुंग केआरए गा सु तोंगनबदगी हंदोखिबगी मरम गृह मंत्री अमित शाह दा पाउदम लमलगा मुख्यमंत्री इम्फाल दा हलक्रे हाइबसना संगाई एक्सप्रेस मणिपुरी इम्फाल फ्री प्रेस अमसुंग मणिपुर एक्सप्रेस किना अहान हेडलाइन तौरी पावसी सनालाइबाग मसौनाथर निसिन तुइलतुगी अनिसुब हेडलाइन तौरे राइजस्ती इसिंग फंगदबा अमसुंग नप्सागी सेंगी वाथोकी मतंगदा कांग्रेसना सरकारबु हुंदुना ngangbagi पाव मॉर्निंग बेल अमसुंग इरेबागता अहान हेडलाइन तौरी पावसी संगाई एक्सप्रेस मणिपुरी हुयलन पावगिना अनिसुब हेडलाइन तौरे मई हुरा लगा थालिबसिंग अकन बचेराक मायोक नगनी जेईआरसी ना ngasi मईगी खजना की मतंगदा खनगदौरी हाइबसना हुयलन पावगी अहान हेडलाइन तौरी पावसी गा मरी लेनबा पाव पौनफोंगी अनिसुब हेडलाइन तौरे थौबालगी तेंथा कंगला चिंगदोलदा लामई थारंबा चेनबा मियोय अहुम पुलिसना फारे हाइबसना हुयलन पाव अमसुंग इसेल एक्सप्रेस की अहान हेडलाइन तौरी पावसी मॉर्निंग बेलदा अनिसुब हेडलाइन तौरे PMKSY की मखादा मणिपुर की ओइना मेगा फूड पार्क अमा एप्रूव तौरे हाइबसना पौनफम की अहान हेडलाइन तौरी लेबाक सिनबा थुंगबदा चथकिबा पार्लियामेंट धरना मणिपुर सरकार की कर्मचारी सिंगसु सरुक याकी हाइबसना मणिपुर मेल की अहान हेडलाइन तौरी All Manipur Youth Protection Committee na kuki singbu ST list ta ya hunbagi matangda wahang kaya hanglagli haibasna Shanghai Express English ki ahan headline oidi Manipur drug ki samasya sangsat pukhatuna khanakre haibasna People's Chronicle ki ahan headline oidi Ising liter lising ani gi tanker da lupa lising amada leinari lengak na yengli haiba paw photo ga konana sana lebakta ahan headline tori International Day of Action for Rivers Churachampur da pangthokre habasna masona thar amasung nisin twiltugi ahan headline tori Bosem naloba metric exam hayengdagi hauragani habasna Tamenglong Times ki ahan headline tori ADC singi caretaker chairman amuk lainaba sarkarna order thokre habasna DCM gi ahan headline tori Senapati gi koidem bisoda saba belly bridge loisindabada khunja singa nungnangnaba Pongdorokli habisna Hills Hornbill Express Senapati ki ahan headline tori Mauk tribe sing changba thingbagi matangda Supreme Court na yengsinaba sarkar da khangankre habisna Imphal Free Press ki anishuba headline tore Manipur ki socio political issue ki matangda social mass movement mathok tare habisna Irebak ki anishuba headline tore Gari huralaga thauraga lakiba police constable amasung BDF fare habisna naharugi thokdange anishuba headline tori War on drugs pu senda lambi onthok amba loop muthat kre mioi ama fare habisna Isel Express ki anishuba headline tori Ngamkhai paringda drug laron ba sarkarna laksli habisna Manipur Mail gi anishuba headline tori English ani kunmari da pangthok kodrba Lok Sabha mikhal gi matang da BJP gi boot level workshop pangthok kre habisna Shanghai Express English ki anishuba headline tori Nolini Tagasari Rajesh Arubida maruiba paw amukhanna Net PG lisingani kulumdoi parikya ki fall ngarang lauthokre Nonde jila de lam hektar kuntharom lamai ne tumna chakre Thobal jila de lamai tharamba mioi ahum police na phare amishung Pradhan Mantri Narendra Modi na Akashbani ki thongda sandokba man ki baat ki sama suba edition ka mari lenana thauram kaya marum pangthokadauri pauloi jare